Kukizo Council na lakliba February 19 Kukizo na taba maphamsing amadi Delhi NCR yaona santigi khongchat chalagani lauthokre khongchat asida separated administration natraga union territory ke wafam central government da taksingani haire peace rally chatkadouri maphamsingde Churachandpur Kangpokpi Ferjol Jiribam Technopal Chandel amadi Delhi NCR ne maruina council asina Tangedaba demand singde Kukizo gi issue asi formal oina parliament ta pukhatuna khanaba no solution no peace political solution ama puraktringaida border fencing khaba thingba biren gi lik oirakraba audio tape while chathaduna chairak phanganba haiba asina rally asida asikana gumba amatada sokadaba head speech ngangdaba santi oina chatpa amadi indiana Machu ohumgi firal paiduna chatpa haibasne rally asi chatkadouri maphamsingge maruiba thodang logadaba singge mamingsu lauthokre